Imphal ngasi thunglakiba BJP notice in Sar Sambit Patra Sursanpura saluraba matungda hanagi Chief Minister N Biren amadi Speaker TI Saitabrataga unakre Imphal Hotel the NPF amadi BJP ge MLA singa unaraba matungda Raj Bhavan da Manipur ge Governor ga unakre Nungainadaba kaya thadok naduna amatuk wena punsinduna like ngak ama semina si haina MLA Lorembam Rameswar na phongdokre Tadubi kendagi by election gi damak tanga si final photo electoral roll phongkre Amasung Hello India Youth Camp Star Manipuna judo masana da silver ama bronze ama laure Kurumjari ISTV ki numidang pung mapan ge pau miyeng tabi de sing taram na oksari hojing asigi maroba pau sandong na pizari Manipur da hojik tholiba irang asna maram oiraga animated suspension thamkiba tha ani mapung pharak laba asiga mari lenana Manipur gi phibam asi khanana ba official eba khongsatra BJP notice in SARS oiriba BJP ki national spokesperson Sambit Patranga se Imphal da thungnabaga loinana Chursanpur da CSO amadi MLA sing unakre Susanpur Sambit Patrana MLA Bungzagin Baltegi Mayam Masatuna Unakre Haide Susanpurgi Halak Laba Matungda Luang Samam de Laiba Hanagi Chief Minister N Birengi Yum the Satuna Unakre Kali Wadi Sanakibagi Hibadi Jab Chaba Kangmangamdri Sambit Patrana Manipur Legislative Assembly Speaker TI Saitabrataga Yum the Susatuna Unakre Speaker ga Pungkai Amaram Unarabamatung the MLA Y Kemsan ge Mayumda Amuk Satuna Unaki BJP Lusingba Sambit Patrana ngasi numidang NPF amadi BJP ki MLA sing Imphal Hotel unakre NPF ki MLA Laisio Kaising Awangbau Niumai Losi Dekho amadi Kasim Basumna Sambit Patra unaki BJP bigi MLA sing MLA L Susindro L S Premchandra K Syam S KV S Keba TI Syam Kumar Dangalung Gangmai ke Ais Ibomsa amadi Ti Ais Biswaziso Imphal Hotel da Laktuna Sambit Patra ga unake Sambit Patra unaruraba matungda paumusingda National Highway da Sadoksa Sin Yadriba Asi Atuba Matamda Yahanbina ba Center na Tabak Lokat Pinana Bataksin ki Haina Pongdok Lamke Amadi Anoba Lengak Ama Semanabugi Matangda Mipam Aduda Kari Kanaki Bagi Haibigi Matangda di Mariksama Pakum Amata MLS Singna Pongdok Lamkide And here, from the beginning, we believe in democracy. We believe in the people's vote. So that is our position from day one to the people. We would like the popular government to be installed so that only people to people's contract will only come under popular government. See, as for now, let me not discuss in detail about it. On our part, we're doing our best, whatever we can. Okay. Yaragati, Nasawishing, she hung on bio, and go open the gun by the quarter solution. She was the way on the filter of them said. That is Lord of the set. I think improve like never to you. Personal time the Paros Halajari, Tazab, but still, when a palm expectation to do you the Bagi, Yahon Bio has over. Praza akhoi kanu se complete normal se hai tareko hojik crisis hai masi hojik ti central gi government gi makha da loi lei bina complete normal se porangna ba tabiyo aruga hojik ki disa amen gi kari gi amagi local lepsida sing da nei tha tok tok maga sai tam dang ata to budung no to ko ba sing se len binu moi gi to su sabjana kanu to ba ai nei ata ba thok to sing si sabjana Action bill na thuwa matam na normal si porok na bataw view witi center ki khut le na hai du ni maroi popular government se adu ki matang da di khoi thoina wari sate
masi hai bangam de comment am pining dre hai tare politics hai si sum mai mod ama hai bida ama tahan ing da bo ke do su lerum le ai peace lakan da di government adum lakani na hai mo na peace lakan da government ji mun ki si no le ti adu ki si ko me am ji on ba MLA me am de koi hanga ki mai pen de ki phok da ba ta ni koi sab mane amal ta ni si all from one family Namun hana sarkar sembagi hana sana bim traga peace lama tung sarkar sembagi mong dole ko mato. Ki moi ki no ko di saka sembi hai ba ni mo na saka adum saka ki dum sem ga dum ji lai ba nungai da ba conflict se ji khana sa ni na si pura santi lakan dum to ni mo di dum central government ni jadi ni ko ma sen hana de ki ko na khana da le ko khana ding sa si ron do fat na mo central na pai Yang tanam pai dekat tu si bau tanam piala lah kasi. Jadi apa ayam tanam tu deh. Jadi si hang mungam je. Si hang mungam tu mina, si hang mungam tu kadi. Si hang tu sekarang si yang beri asas pun uang pun dapat. समित पात्रा जी मणिपुर में आया वो अभी जो सिचुएशन है इम्फाल का और कल जो 3 तारीख में जो हुआ है उसी सिचुएशन का विषय में ज़्यादा बातचीत हुआ है और यहाँ में जो पर्सनल रूल जो चल रहा है इसमें इक्वल स्टेटस रहने के लिए ज़्यादा ऑनरेबल MLA लोग का ही बातचीत उसी में चल रहा है इसमें कोई पॉइंट नहीं है पॉपुलर गवर्नमेंट बनाने के लिए क्योंकि पॉपुलर गवर्नमेंट बनाने के लिए समय की ज़रूरत पड़े और आगे में भी हम लोग इसी प्रेशर करूँगा जो यहाँ वैली में जो लॉ एंड ऑर्डर सिचुएशन जो हो रहा है तो ऐसा सिचुएशन बाहर में होना चाहिए और नंबर 1 2 पॉइंट्स हमारे जो ऑनरेबल MLA लोग और हम लोग जो बता रहा है नेशनल हाईवे को खोल के और इसको फ्री मूवमेंट कराने के लिए जो कमिटमेंट दिया है वही उसी में आगे हम लोग चल रहा है BJP Manipur Pradesh ki President S Sardasu nimidang Imphal Hotel laktuna sambi patraga unakhe ngasi tongan ba lusingbu singa unaraba matungda nimidang pungni palom tabada sambit patra ras baban da satuna Governor Ajay Kumar Bhalagasu unakre haide ISTV News da phangma pauda BJP MLA singi marakta khenaba mot leidaba asi taisinaduna anabulu singba ama khalaga handaki tha asigi manungda government semlaba yai haide BJP ki MLA marakta group khaidok naduna punsinba ngamdaba asi laibak thibane Manipur miyam gi awabasi uduna magi oiba nungaina da bakaya thadok naduna amatu oina punsin duna laingak ama seminar se haina kairau assembly constituency gi MLA Laurembam Rameswar phongdokre wafam singa si kyangwei ke tongan balai kai ahumda mera sang ahum sangabagi thoram amada phongdokhibane mana makhata raduna state asida hojik leiba president rule asitha ahum hena thambagi wafam leibana athuba matamda popular government ama samlakadra haibagi thazabalai adubo laibak thibadi state asigi BJP gi MLA sing asina group khaidok punsinaba yadan leiba asina sarkar ama semangamdabane handak ikui kuidringai ge mamangda MLA kungo humdoi leibagi manungda kunga mathoina khuyek piduna laingak ama semnaba union home minister amadi prime minister Narendra Modi da pisin khabalaire MLA taret amasu wari sanari kariguma center na government ama semlaktaba tarabasu chalibatha metha asige manungda state asige governor da claim taunaba ahing nungthil naidana sem sari haike ado gamen sem se ko sin dajabada pya ja thahung gum thamger ha mal hana ko gi ham thamadam ko ana hata ki me tang ta swaida thahum phak tore ana manipur ju popular gamen ama lebi ha se miyam gi kholau soire ana ko MLA sing ba kholau soire ni na athum matam da semakado male adu lai bak thibadi akoi BJP MLA mak to ko senje akoi group thog le bisina kun mangam da gam to semangam da sem lai bak thibane ana manipur miyam gi awa basi uraga lai bisi sing urakan da koi kun bi rakan da ai gi rana gi noina da ba som thadong na kan da ko manipur gi makta tungi khala kan koi pullaga Peace and Integrity Committee Kyamgwe ki convener Singa Khamega Sandana Kashmir ki Pahalgam ge terror attack ki matungda India lengakna Pakistani amadi Bangladesh sing khandoktuna tanthokina bagi paikalak leba khongthang asida Manipur da terror attack sathariba illegal immigrants sing asibusu yauna takthokpiyo amadi India lengakna maitai amadi kuki ani ge marakta wari sanaba siliba asida NRC da yawba cutoff years ke matung ina kuki CSO sing yawriba illegal immigrants sing asi lokthokhigadabane all Kyamgwe nyopi sakwa thorang lukki president Marangtham Sobita nangasi Kyamgwe ki dispensary leira khoirom lekai amadi mayai lekai khongnang makhong mera paibi singda mera sang sabiduna khusinaba asi yamna laibok fabani amadi
khun asigi hana leiramba mera paibi singi matam kuina degi mangjarak pamanglan sing adu ngasigi asida mangphaunare miyamgi lusingba oibatana tana mera lup asigi awabu ubibagi damakta sumera paibi ima singna thagatpa phongdokhe na sida yawi ba akogi kabe beso biya do adugi manung le ba akogi IPA ka kotu da adagi bugi inpi da yawi ba ako illegal ako migrant kamu akogi singse la fupi ba tare ba akogi kotu de so akogi ako manipuri gita ba buki hogi hari ba ina sida chambe ba kamu jing do madu me am do jobi o amasu madu mura te chalo biya ba Tadubi Kendra MLA NKC Laikidabana Kendra Asigi Hangduna Lariba Mihut Mansina Pangtokodriba by election with the Magtangasi final photo electoral roll Sib Electoral Officer na Fongkre Lampiel the Labor Sib Electoral Officers Ke Office the Pamusing Unabada Joint Sib Electoral Officer Ramananda Nomeka Pamna Pamusing da Tadubi Kendra Oina Apunba Electoral Lising Fugani Pansatruk Malfugani Toy Sure Masig Manungda Nupa Elector Lising Kungamari Samri Humudra Amadi Nupi Electoral Lising Kungamari Sani Taragani Toyne Electoral Population Ratio Sadani Pudasmik Manga Amalaiduna Yamna Pagat Papium the Lay Gender Ratio na Samapan Mautra Manifuga Mapane, Nona Nopa, Samriga Nifuga Mapan, Nupi, Sama Kuntalin Toy Punna, Samapan, Mautraka Matoi, and Roll Tawi, Miyoi, Yankaiga Mangaka Tetkre, Final Electoral Rosing Political Parties in Yauna, Tonganchungamba, Sexton da Johan Kre, Final Electoral Roll Asida Piendaba, Yaurabadi Electoral Registration Officer da Apil Chatpa, Yakigani Haina, Mahagna, Makata Ki. Final Electoral Roll, CEO की माइकई की सु स्टेट की recognized और national की recognized और party सिंसी दा कोई ना कुछ न की अदुग चमाना ना कोई यारो न सु महा की ऑफिस ता मफम दुदा functional और गल लेनी political party सिंगा electoral कोई कुछ न बगी फॉर्म दसु कोई यारो की ऑफिस से पंथुली याम मनु बा मकना कोई electoral रोड मिंग संकीबा मसी अपील ओइ न हाइतारे यारो ना मिंग चंबा कोटपा मिंग हापा कोटपा कटपा correction to one thing yaro gi competent authority haitare yaro competent authority oibani karimba masada pen da grip oiba haitare dum lai biragadi madu ko gi district magistrate natraga district election officer da appeal lama to yani haiba masigi provision asi Lisingani Kungatata Pangtoko the State Assembly election da Congress ki anobolengak ama lehenaba minority voters singna akan matabo packet pa haure Swedena Congress ki anobolengak ama leregani hana AICC ge minority department ki national coordinator Rajesh Kumar Sethi na phongdokre Beti Rotel leba Congress babanda pangchopa pamusing unaba amada mahakna makata na State Asigi minority voter na namnataba ki natraga mga gilusing busing unaduna Congress ki mapangal kankat hananaba minority voters singa punna mifam kaya pangthokre amaramda sahi ani helaklaba Manipuri irang amadi Pahalgam ge terror attack the Prime Minister Narendra Modi na nomata satuna yengsinbigi mahuta Bihar ge assembly election rally da mai onsinduna leire Manipuri irang asilosinbagi mahuta President rule thamjinduna irang thokliba ani gi marakta tongan ba miyeng thamduna thabak tawduna leire masine irang asigi warusin purapangam loi haukeba MP election da singi lamda miyamna Congress party da pirakheba mandate aduna su singi district singi kendra kun leibagi manung taraga manga da Congress na soidana mai paklagani haibagi thajaba saunga lei haiki हम यहाँ पे इसीलिए 2027 में चूंकि चुनाव है मणिपुर में और फिर बाद में 2029 में देश का भी चुनाव होगा तो मैं खास तौर पर हमारे जो इमरान प्रताप बड़ी जी ने संदेश दिया कि हमारे माइनॉरिटी डिपार्टमेंट को संगठित करके एक अच्छा यहाँ पे 12-13 कंस्टिट्यूंसीज है जो डोमिनेट करती है और कुछ हिल एरियाज है जहाँ पे 20 की 20 सीटें माइनॉरिटीज के अंदर आती है तो इस बार हमने ऐसा प्रोग्राम ऐसा किया है कि वैली के तो 12-13 कंस्टिट्यूंसी जो भी है उसको हम अच्छे से जीत के आएंगे उसके संगठन के लिए काम कर रहे हैं कल मैं गया भी था मोइरांग में भी काफ़ी अच्छी संख्या में लोग आए Governor Ajay Kumar Bhalan Sia Lauduna Rajbaban ge conference holder ngase mifam ama pangthokre mifam aduna state asigi national highway project singi matangda review tauke mifam aduda National Highways and Infrastructure Development Corporation Limited NSIDCL ge executive director MS Dawal na National Highways sing semgo sagaliba singi matangda leidiba Pm sing paudam ke Governor na mari lenaba official sing da apiba matam ge manungda thabak sing losin na bakhangan ki haire
ngasi gi mefam aduda Principal Secretary Works Commissioner Home Secretary Land Resources Chief Engineer PWD DIG CRPF Ops amadi Ukrut None Tamenglong Senapati Kangpopi Chusanpur Federal gi DC sing saruk yakhi पोसे तसेंग नमा नॉर्मल लाइफ तदी कसु लेगदमी ओररोय मरमदी पोसे तसेंग नमा नॉर्मल लाइफ तदी कसु लेगदमी ओररोय मरमदी अदुगुंबा मा मी बु हाट के हाइना हाट पंगमबा मी हाइबसिदी तसेंग ना वाइल्ड हाइबदु ओला अबनी अदुना मरम ओइरगा अखोय पुनमकी रिक्वेस्टि कोई लोगी सबक तसु तौबिरी पुनमक रिक्वेस्ट तौजनिंगबसदी जस्टिस फंगनबियु माबु कैसुम संगदा पुंसी चुप थम्मकांदुदा मतुंगी इचाई सुनसु मदुगुंबा लंबीदा चंगक्तनबा हाइदना ngasi press meet ase tawjabani Sabab Subhash Chandra na Nauria Pakhang Lapa Kendra gi MLA gi mathakta tharakhiba election petition High Court of Manipur na adjustment reserve tawkhre Tragani Thu Suba Manipur Legislative Assembly gi Mikhal da Nauria Pakhang Lapa Kendra dagi BJP gi ticket gi Mikhal Mai Paktuna MLA oiriba Sagol Sem KB gi mathakta Mikhal adu da NPP gi ticket gi mirep oiduna Mikhal thengnakiba Nauria Pakhang Lapa Kendra gi MLA Oikiba Sabam Subhash Chandra na High Court of Manipur da tharakhiba election petition aduga mari lenana ngasi High Court of Manipur gi Justice Anthem Bimol gi bench ta aroibe hearing chatakhibaga loinana adjustment reserve tawkhre haire chatakhiba hearing aduda petitioner oiba Sabam Subhash Chandra gi maikai de gi General Council ISS Paunamna Mahus Sinkibada Council S Gunabantana Matiang Pangke Respondent number Oideba Sagol Sem KBG Council Ayang Laymana Mahusin K Council Singi Makadegi Makogi Oba Argument Sing Adu Ayibu Oina Pikalaki Haide Ningsing Ba Yabadi petitioner Oideba Sagol Sem Subhash Chandra Nauria Pakang Lapagi MLA Natragan Suba Manipur Legislative Assembly Mikal Aduge Affidavit Ki Form number 26 ta Education Qualification Lana Menke Hairangoi Tongda Ariba Pata number na 106 Oiba Aduga Anova Pata na 214 Dark number I37 Village number 46 Nauria Pakhang Lapa Hariba Lam Asi Lupa Lak Amagalising Nifuda Lay Hariba Asi Revenue Department Ki record Matung in a Dilupa Lak Mangagalising Nifuda Lay Kibani Haina Lay Maramasan Affidavit Paliba Sing Asi Minambani Maram Aduna Court na Sagol Sem Kebina MLA Oina Karib Asi Null and Void Ohenbio Chana Handigano Hyper election petition Asi Sabam Subhash Chandra na Thakibani petitioner na Tarok Liba allegation sing verified Taraba Matung da final hearing gi matam reserve tawduna Lerekiba Adugi Matung inangase hearing Adu Satakibani Hainasu Pawasina Makatari Bar Council of Manipur Gemiyang Makada Thawal District Bar Association Sinurangase Nomagi Oval Legal Education Program Ama Thawal Court Complex the Pangthokre Bar Council of Manipur Legal Aid and Legal Education Committee ke Chairman Koizam Madhusudan Singh Amadi Thawal District Bar Association ke President ke S Arun Joina Saruk Yakiba Tharam Aduda Bar Council of Manipur ke Administrative Committee ke Chairman Salam Rupachandana Professional Ethics Haiba Topic ta Amadi Bar Council of Manipur ke Privilege Committee ke Chairman Assambam Jagjitna Rules of Law Haiba Topic ta Resource Person Choina Wangang ke Bar Council of Manipur ke Legal Aid and Legal Education Committee ke Chairman Koizam Madhusudana Advocate Act ke Section 6 amasung 7 na yauriba Function of State Bar Association amade Function of Bar Council of India ge makhada yauriba initiative singi manungsana Bar Council of Manipur na Legal Education Program asi ahanbo ina paikhatpane Tha amagi ahanba amasung ahumsuba thangjada asigumlaba seminar ase pangthokane matam ge matung ina tonga topic singda seminar pangthokduna advocate singbo hena aware ohenna bahona gani haike Kuki Singna Makoi ki separate land Pangdrabasu Makoina Tha Sigi Ahum da separate Pangbugi celebration Pangthokiba Aduna Maite Singi Thong Manadaba Aduga Makoigina Punsinba Matau Adu Utpani Haina Thawai Middle Women's Wing Convener Paunam Sana Hanbina Fongdokre Wafama Singasi Kumbi SCG Pagausau Ikai Bazar Community Hall the Pangthokiba Sajibu Khodol Tambagi Tharonga Mari Lenana Fongdokibane Thawai Middle Amadi Thanga Singkha Relief Camp to Lady Singna Punna Kusamaduna Pangthok Minaba Tharam Aduda Lanjena Duna Relief Camp Sing the Ladyba Mase Masal Oibasingi Maikadegi Amadi Thawai Middle Ge Mase Masal Oibasingi Maikadegi Pagausau Ikai Amadi Torbungi Ngamkai Ngakriba Mabung Mokpa Makura Matun Sing the Foriti Sat Amam Amadi
siang yaw na insang manama sing sa thak na singba polam sing hudol tamke convener pi sana hanbi na makhata raduna hauzilan asi sahi ani mapung fakre adubu aikoi masel sab manaba platform amada leptuna punna thaudang lomin bra haiba adudi ngasi phaba lodri haike Manipur dadi kuki len phange haidana makogi separate phange haidana magi celebrate pangthokpa ngambasina taibadi lamdam jigi thomana da basina lamdam masida lalo sambidi laira dana imale bakchi nomo nomogi ul onsilakani haibu wafam je thawai miningi thamoi de sena thaja jabani baramaduna lamdam masida leriba yellow khurop sahi salising kaya dagi lemina raba yellow khurop khudimana imale bak kan beda khoi amatta oina thawdang lomina se haibu je thawai miningi mat aidagi Manipur mayam de koknon thamjari Unity leraba matam data kunai adu sakhot pa kunai ama oiba ngamgani apun magi wakhalon leitriba makai kunai adu sakhot lamjel lagi maning halaga satkani haina sengmai AC gi MLA haikam dingona phongdokre wafama singasi sengmai kendra manung sana leiba senjam khunogi nauna sabal leraba community hall ama sangaba gi tharom da phongdokhibane MLA haikam dingona makha taraduna tholibe irang asuna hek horopodegi sengmai kendra da angamba thakta thawai haksang yauna miyam gi thodang lokhe Imphal West ta khwaidagi irang kanba mafam oideba sengmai kendra asida security point lising amaga chongarom deploy tawduna angamba thakta irang laksina bahonake madu sengmai kendra gi miyam gi nungsibiba adugi mapa nangam khibani hairi kendra asigi lambi thongi matang de MLA na khurkhul dagi phumlok ta lambi asi National Sports University NSU ge semga sagat pada mathau ta ba pochai porapa heavy truck load miyam na chatpadagi lambi gi phiyam ase ka hena soksun bage masak amasu oihele adubu irang na sokalaba kendra ama oideba sangmai esida development su angamba thakta honari lanjen Larian Sajing Kadangban Amadi Tera Urakta Singmam Hamsingda Kahana Sembagi Tabak Su Satari Pumlo Koktrukta Balambisu Swedana Sem Nabahonagani Atai Mapam Sing the Su Sem Naba Yang Seli Haike Emilia Dingona Makata Raduna Sakot Pakunai Ama Purake Harabadi Tangai Fadana Unity Laitaba Yade Unity Lerapa Matam Dar Sakotpa Haibatu Purapkani Haike Loinana Chanjam Kunogi Crematorium Su Ward member ka tanaraga semjin sajangani amadinga se inauguration tawriba community hall asiso makata na expansion tawragani hainasu miyam da phongdoke tungda MLA na sanjam khunau da semgaliba retaining wall su yangsen ke ngasige sangabagi tharamatuda sanjam khunau ge ward member tawrem inausa amade khungangi ahallaman ke asu saruk yakhe agi lokela de men phanju wakhalani wakhalagadi makhata ba haitare club gi bu orasu maya pa bi gosu hanai babana sanam club se matam gotuna matam lu koina mamanga da sanam saitra nga ni mamang tara mo na sanam ni si jo hengwai kar mo mong semji ge sendok si ge haina chinglu amuk mathang ora agadi ko funna tanami na ya de ko Lai harauba matamda tawhaidaba mayam ama Tausilakpa kumai harau onthokpa asi thadokuna lai haraubagi oiba kanglon chumna harauna ba honabada lai committee amadi club singe thaudang lai haina mayang Imphal constituency ge MLA Kongkham Robindro na phongdokre wafamasi constituency asige khwaidagi chawba community hall singe manung saliba osiwa mamang lekai de leba ibudo pakhangba community hall miyamda khusunabagi tharamda phongdokhibane MLA local area development fund dagi sariba community hall asilo sinabo honabada mateng panglakhiba miyambusu MLA na thagatba phongdokhe Masih koi dari bak lai tapi kita ada kaya dari bak laksana mereka ini singa lai harau buat nioma saya gini harau gini saya gini di sisi orang mobil ini saya ini orang tidak mau buat manusia aku ini kali ini topi akhirnya pulang laga lai kita nggak tahu mereka itu dari soko kita masih di pohon kali pohon apa suai itu masih ada kayak cinta apa tahu terus dia koi masih tanah riba China riba aku Isa ni sama aku tergeri nasi ujiwa dari pemain fakir dari mina ayat kutum cendini situ. Bisnupur SG MLA Govindas Konthau Jamge miyang makha de MLA local area development fund ge kendra asigi khapo soma maya lekai da saba event ho nonga leima community hall amasung khapo somba mamang lekai da leiba Sri Radha Raman Sabhabana Mantop MLA Govindas Konthau Jamna sangaduna miyam de khusna kre event ho nonga leima lai committee amasung Sri Radha Raman Mandir committee na sinduna pangthokhiba thoramasig mari lenana MLA Govindas Konthau Jamna sakhorba kendra ama oina bo honamada aikoi punna honaminaba tangai fade semga sagaliba amadi leidiba polam sing khudimak isa gi ni khanna sejanna se miyamge property sing bo ningthina ngak senduna sakhorpa kendra ama sakhorpa kunai ama oinana bo honamina se haike aduna development hai basi nomo gi science i chakhalakpa
विज्ञान की सकलपुई मतुमिना अनौ अनौबा मयामना थोरकपा अदुना कोई डेवलपमेंट ददी फुलस्टॉप लेते मसी सी मणिपुर से क्लाइमेट चेंज ओथोपन तवरेबा चिंग लेतन मुसी यांखदा इए चिंगी उल्यान लेप तबसिना मरम ओरगा मणिपुर के हवा नुसिसिना अहु मचोन लाकपा सुनगी संगाबा गोटपा तबसिना तबा अखोइना संगाबा मफम खुदिमता उअमनी अनि हु मरिदन थांग तारगदी कम्युनिटी हॉल फजना साबिबगुमना फजना सेनबिबगुमना अखोइना थाजरबु मुसिसिदा सुइंगन बियु हाइबा वाफम खरसि थमजबो इरेंगबम नलिनी इबा मणिपुरी रास कुंजरास अना मिंगथोन लाइरिक अमांगसी मणिपुर प्रेस क्लब के लोकटाक हॉलदा फोंखरे डांस म्यूजिक आर्ट एंड कल्चर एकेडमी सगोलबन सलाम लेकायना सिंदना पांगथोखिबा लाइरिक फोंबगी थरम अदुदा मणिपुर यूनिवर्सिटी ऑफ कल्चर के वाइस चांसलर प्रोफेसर पाउनम गुनिंद्रो मणिपुर स्टेट कला एकेडमी के सेक्रेटरी सुनंदा थोक्सोम अमदे मणिपुर यूनिवर्सिटी ऑफ कल्चर के डायरेक्टर डॉक्टर लोरेमम सुरजितना अथोयबा मिथुंगन सिंह ओइना सरुक याखे थरम अदुगा मरी लेनना मणिपुर यूनिवर्सिटी ऑफ कल्चर की वाइस चांसलर प्रोफेसर पाउनम गुनिंद्रोना ngase गुरु इरेंगबम नलिनीना इबा मणिपुरी रास कुंजरास आइना मिंगथोम लाइरिक असे लमदम असिदा हानदिगे पुकई सोना लेरकलबा मणिपुर की नाट कल्चर की ओइबा कया अमा लाइरिक असिदा मयक सेंगना इदुना यावरी लाइरिक असि लमदम असिगी ओइनादि अचौबा एडिशन अमा ओइरे रास लीला असि मणिपुरी दगी हौरफम ओइद्रबसु इंडिया की तोंगान तोंगान मफम सिंगदा रास लीला यामना पामना सानरबसु मखोइना सानरिबा रास लीला अदुना क्लासिकल ओइदबा अमदि मणिपुर सानरिबा रास लीला असना क्लासिकल ओइना सानबा असना ताकले मदुदि मणिपुर की नाट अमदि चनबी असि इंडिया के मफम खुदिमक्तगे खेनबा टॉप टॉपा मवोंग अमदा सानबा असना मणिपुर की हौरफम ओइद्रबा मणिपुर की रास लीला असि मालेम के मियामना यामना पामना यंगनरे मसिदा नतना मणिपुर की रास लीलादा लमदम असि ओइबा फेजोल अमदि तोंगानबा सलोन अमा उटपा ngamba asimak aikoina saukthoksaningani phongdokhi Masaga Saitra Ganipan Kakta Ngairiba Jesia Kwarakpam Iba A Quell of Madness Haina Mingtonba Dr. Kwarakpam Hillary Singna Publisher Weblarik Amangasi Kasam Patalaiba State Central Library Gi Auditorium the Phongkre Patriotic Writers Forum Manipur Sinduna Pangtokiba Thoram Aduda Manipuri Language Advisory Board Saiti Academy New Delhi Gi Convener Professor Rajan Toizamba Patriotic Writer Forum Manipur Gi President Naurebam Kambaluang Saiti Academy Awardee Saratchan Thiam Yauna Miyuikiana Sarup Yake Imphal College Ki Hanagi Principal Dr. Marangtem Piyur Bhatana Larik Aduma Sakta Ke Patriotic Writer Forum Manipur Gi Member Amasu Oiriba Larik Asigi Aibi Jesia Kwarakpamna Haukiba Punsiki Matam Khara Asida Thengnakiba Khara Ningsing Larik Asi Ut Ithopane Naha Oiriba Mahakumba Ama Kunai Gi Saita Gi Lamda Thogdang Khardang Launaba Mapam Bibi Bagidamakcha Patriotic Writer Forum Manipur Pustagat Pafongdoke Mahakna Makata Naso Larik Ikigani Haike Haji Pau Gimaktana Atenba Break Ama Lominase Honglakliba Punsigi Lambisida Araiba Chaba Yaba Makai Sashinari Adone Hidak Langta Kayama Sada Bayarakte Sashi Liba Singduna Adongi Liberda Kayam Sokali Kangbibra Liver Nabu Soklaba Saning Taning Powdaba Puk Nungaitaba Kong Hamba Nungairataba Amadi Kuchu Kumen Sengalati Kuding Maxibungak Toke Hairabadi Jolip 100% natural syrup Amadi capsule Jolip 100% natural syrup and capsule Hi friends, Adom Nagari Tau Hapam Matandadi, Apava Tau Hamna Bone. Adongi Quadi Maru Riba, Libergi the Mutadi section Torang Lubi. Novo Game Health Care Gi, Original Lipsa 5 Gigna, Adongi Liber Swan Beding Outfall. Libergi Mapanga Kankal and Matanatana, Hakchang Pumbagi Energy Henkalali, Chabatumali, Acidity and Tan. Sizinavio Original Lipsa 5G. Novocam Healthcare na sajaba Original Lipsep 5G ohumlo bada coffee cup ama frida hapchari. National Forensic Sciences University Manipur campus ta Professional Diploma in Crime Scene Management amasung Cybercrime Investigation Cyber Security ki admission hauzare. Akupa marol gidamak 9233591616 ta contact tawirao. Matam ginungsit nungsa amadi ainga sana maram moiraga lok tungba amadi kubana singba tatana thohali pumna maksibu kudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnau maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Alpha Center of Excellence na mayam gi damakta nungaiba paw ma puduna lakchari lakliba me gi date 12 tagi horaga NEET IIT JEE amadi ND gi course ka haujargan loina na hantakta 10 pass tawkraba satra singi damakta 2 years integrated course amadi dropper batch loina na class 11 amadi 12 ki oiba foundation course amasu hapsaga dauri yamna athu matamda admission tawsenbiu
Breakitungda Makataba Powder, Ngasi Lamlai Kendage, Manung Sanba, Singnung Kok Awang Singe, Singburoi Tamburoi Office da Kanglei Farmers Welfare Society, Singburoi Tamburoi Organic Farmers Producers Company, Amadi, Agriculture Infal Iska Kusam Naduna Nomagi Eva Chak How Tabige Training Pang Tokre, Kanglei Farmers Welfare Society ge active member A. Sursandra, MOV CD, Nodal Officer, K. Ais Nimaisan, Agriculture Officer El Chana Tomba, Agriculture, Field Assistant W. Nipel na Singmana Saruk Yakiba Training Program Aduda, Singnung Kok, Salo, Sanung, Happy Land, Salo Sing, Laikoi Sing, Nungwai, Tongrei Village na Singba Kul Nipangi, Farmers Kiana Saruk Yaki, Toram Aduda Saruk Yakiba, Gamari Lenana, Laumi Singa Sakau Tanaba Paudi and Topaga Lunana Mari, Lena Basia Sang Sing Sulokatke, Nodal Officer Ki Ice Nimaisana, Manipura Pangliba Black Rice Asi, Atopa Mapam Singda, Pangliba Sakau Makalga, Manatava, Manipura Pangliba Sakau Wasida Haksang, the Kanabakaya Yaubana, Mapalam Gimiwe Kaya Dege, Lieutenant Demand Kaya Lakpada, Equik Sakau Product Assisang Naina, Piba Ngamaktabadigi, Tongan ba contract farmers Kiaga Puna Tabak Dominaduna, Black Rice Asi Marangkaina Putona Bahona Bani Haike. Hairok Part 3 Kabolekai Amadi Hairok Part 2 Tomal Makong Anigi Poundary Batong Asigi Pibam Yamna Sopana Maram Oraga Hingan Si Aikoi Kabawasa Group Amadi Hairok Kabolekai Gi Naha Singa Kusan Maduna Tong Adu Samjan Kre Hingan Si Aikoi Gi Member Abuzam Hilerna Miyamgi Mihut Kak Ngai Wiki Mahuta Wakal Manabasingna Magi Angama Putok Maduna Tong Adu Samjan Bani Haiki. RKCS Art Museum ge Kunithoi Suba Kumon Thoram Kasamtung de Leba RKCS Art Gallery the Pangthokre Thoramaju the RKCS Birth Centenary Celebration Committee ge Chairperson Dr. K. Sobita State Kala Academy Awardee Aribam Joy Sandra Saramasu Saruk Yake Dr. K. Sobitana Museum Haibasi Aikoibo Masak Tak Nanaba Maru Eba Mafam Amani Mafam Asidagi Aikoibo Masak Tak Naba Honagadabani Art Museum Asana Manipuru Malem da Sak Tak Libasi Saktok Seningai ni Haike Housing Miyam Technical Awaba Amadi Government Tegi Pangham Tokpa Hak Pangdriba Asi Rastriya Modi Seva Samitina Hakting Nana Yang Singani Mayam Gi Damakta Rastriya Modi Seva Samiti Sangatan Sanpura Bharatna Liepkani Haina National General Secretary Rajkumar Reddy Zina Fongdokre National General Secretary Rajkumar Reddy Z Amadi Ayapam Ribja Bu Uripo Asom Lekaida Labor RMSS Manipur Press ki head office to opage Thoram da Fongdo Kibane Thoram Aduda RMSS ki State President Chanasam Surji Sarup Yake Thomas Marang Tembu State General Secretary Habkre Lalaima BLF Village Level Federation of Durbatara Women Multipurpose Cooperative Society Limited na Sinduna Back to School Campaign Hautokre Manipur State Rural Livelihood Mission MSRLM Department of Rural Development and Pansati Ras Kimakada Tulihal GP Gi Manungsan Badalaiba Poiro Kongzin High School da Haudokiba Sahi Asige December Tha Faba Tangkak Nana Village Level Federation Singi Oina Back to School Campaign Haudokiba Gamari Lenana Training Aduge Mentor Mutum Asalatana Back to School Campaign Asi Bele Pungani Toige Matang Manau Naina Chatagane Campaign Asida Component Marida Takpitam Bigani Haike Council of Higher Secondary Education Manipur and Lower Class 12 Examination 2025 ta Imprint Science Academy ge Mingsat Purakraba Mahiroi Singh Opage Thoram Academy Asina Sindana Sangangai Airport Main Gate Opposite Labor Academy Asigi Campus ta Pangthokre Thoram Aduda Dana Madri University ge Hani ge Vice Chancellor Professor Nomaitem Raj Mohan DM College of Science ta Associate Professor Oramba Imprint Science Academy ge Principal Okram Aditya Kumar Handloom and Textile ge Director Mitak Amade Financial Advisor Tongam Gonentrona Singmana Saruk Yake Thoram Asiga Mari Lenana Principal Aditya Kumana Academy Ase Linkatpa Sahi Ahum Kakta Ngariba Orabaso Sahi Kudingi Position Holder Putopang Ngamba Academy Oire Handak Sahigi Oinaso Examination Asida Mahiroi Sani Maudraga ni Toy Tabagi Manungda Mahiroi Sani Maudra Pass to Bagaloina Position Holder Drago Humdoi Putopangam Lakadaba Sahi Singasu Academy Asidagi Position Holder Putopa Kakda Natana Lamdamasigi Mahiru Singi Marakta Kwaidigi Discipline Labor Mahire Putopangamba Academy Oina Bohonagani Haike
Directorate of Health Services Manipur ge miyang makhada Aditya Rani Clinic amadi Service Recreation and Organization of Youth Club ka kusam na dunang ngomagi oiba free medical camp ama singzamai thongam lekai da leiba club asige sanglen da pangthokre ngasigi free medical camp aduda lekai asige amadi lekai wangmadi ki lakpamioi samagi mathakta camp asi khudong saba phanghanbata natana lem na hida langthak singsu phanghan ke Like-minded group LMZ Manipur na awa ana taraba imung kaya da lepta na mateng panglapagi saruk amok way na ngasi ayuk mayang infal ge sirai makhalekay da leba tanauzam kunjo singi yum da satuna imung asige awa bada saruk yabu way na kudaki tembang lupali singtara mateng pangkre TS kunjo ge yum ngarang memari ge nungtil da electric short circuit ge horpa mayna Yumgi ayamba saruk main tumna sakre haiba pau social media da thengnara padigi imung asina thengnari bo awabada khajitang orabasu mateng oinaba haiduna LMG Manipur ge general fund ge mateng asi pangbani hairi Hojing asigi sanabagi pau aikoi gi sports journalist Boyaning Thozam de gilobirasi Tari suba Khelo India Youth Games ki judo masanada ngasi Manipurna silver ama bronze ama loduna medal account hangkre Ministry of Youth Affairs and Sports amadi Sports Authority of India gi meng makhada tha sigi tang mari degi Delhi yauna Bihar gi city mangada state amadi union territory kuntha taruki athlete lising manga ga samarom na saruk yaduna sathariba tari suba Khelo India Youth Games ki ngasi Bihar gi Gyan Bhavan Patna da pangthokiba judo masana gi kilogram humpum doi makhagi nupi machagi aroi bam match ta Manipur gi nupi judoka athoibi yanglem Delhi gi Stanjin Dekan gi makutta ipol na maithiduna silver medal laukibane amarom da category asida saruk yaribi Manipur gi judoka KS Monica su Delhi gi Stanjin Dekan gi makutta ipon da maithiduna bronze medal lauki amarom da kilogram marphu mathoi makhagi nupa machagi bronze medal match ta Manipur gi Huidrom Breni Gujarat ki mit parik ki makutta ipon da maithiduna medal lobang ngamkhidre masana asida Manipur gi nupi macha judoka mari nupa macha judoka manga official ahum punna mioi tarani thoina saruk yari somobala nomai themna team manager angom surje namadi sana thoi morang themna team coach soina saruk yari Ani suba Premier League ki ngasi sana ki bam match sa Sagolbal United na Asupi Football Academy maubu maiti papikre Sheikh Babu Masa Memorial Trust ni sponsor toraga All Manipur Football Association gi meng makhada mamang tha gi tang kuntarite gi tim taranipan na grubani thong na khaiduktuna lamlong thongkong da leiba artificial top ground sa thariba ani suba Premier League ki ngasi sana ki bam match sa Sagolbal United na Asubi Football Academy maubu gol ani sinoda maitiba pikibane Sagolbal United ki mai pakibgi gol ani adu thongam Lenin na match ki kunmari subamadi RS Jelsis na match ki apiba matamgi ahapa minute ahumda sankibane hayeng ground nasida nungtil pung ani makhai tabada wapha wangoyamadi IYFC Imphal ga sanagane ahum suba MNC Women's Under-19 One-Day Trophy gi ngachi sana ki bam match singda Force KG gawamadi PTRC pasoi part 4 mai pakre Manipur Cricket Association MNC gi meng makhada mamang tha gi tang kuntaruk gi team taramathoi na grubani thongna khaiduktuna thau ground thamai banamadi shadow ground kongbodobi lampak da chathariba ahum suba MNC Women's Under-19 One-Day Trophy gi ngasi thau ground thamai banda sana ki bam match na Force KG gaungna PCC mai koibibu wicket tarada maitiba pikibane match asida PCC mai koibi na toss ngamduna ahanba batting tokibada apibo over kuntra mangada wicket mapal turaga run chamaga kuntra taruk lauki masigi pakhumda anisuba batting tokiba
Force KG Gauna over Taratreka ball ahumda wicket amata tudana apiba target adu yautuna match asi mai pakibane match sida Force KG Gaugi Sanroi Barkatun Khanamna wicket ama amadi out waidana run marifu manga lauduna player of the match taki Shadow ground kongbo dobi lampak sanaki bam match tana PTRC pasoi part 4 na TCM DC Thongjubu ranum fumathoida maidi piki match asida PTRC pasoi part 4 gi sanroi Laiton Jamlin thoina wicket mari amadi run taratare lauduna player of the match taki ahum suba MNCA men's under 19 one day trophy gi ngachi sanaki bam match singda AKSDO khangabok Cyclone thamibnamadi model club singamakha mai pakre Manipur Cricket Association MNC gi ming makhada mamang tha gi tang taratok tigi tim kuntrana group manga thukna khaidukuna chathariba ahum suba MNC men's under 19 one day trophy gi ngasi khudai balampak tawtong da sanagadaba SCCC singamai amadi KCC Kongbagi match da KCC Kongba laktabadigi SCCC Singamaina walk over laukre Larinjam public ground sanaki bam match da YUCC Kwakatel Marang Purelna Al Amin Lilongbo Ranya Kaimari da Madiba Pikre match sida YUCC Kwakatel Marang Purelgi Sanroi N Rahul Kumar na wicket ani amadi Ranya Kaini thoi lauduna man of the match da ki public ground Khangabok Chera Puda sanaki bam match na Traukwa Kaitelna Force Ketri Gaubu Ranum Pumapalda Matipa Pikre match sida Traukwa Kaitelgi Sanaroi G Sebastian na wicket tarugamadi Ranni Putaruk Lautuna man of the match taki Manipur Kang Association gi meng makhada Yai School Kangkuna Sinduna ngasi degi Yai School Kangsangda Kangkut tarom doina group mari tongna khadukuna open category gi Tranipal Suba Players Trophy Likam Not Kang Tournament haukre ngasi ahubunamit ki sanaki bam match da Gopal Deba Kangkut Yai School na Puthiba Kangkutpu Panjal taratare taranithoi da maitipa piki match sida Gopal Deba Kangkut Yai School na ahan bhapta Panjal Nipal amadi ani subhapta Panjal Mapal kapki Puthiba Kangkut na ahan bahap amadi ani subha hapta Panjal taruk kapki Makataba sanabagi pauda ngasidagi haurga tha asigi nipan phaba nimit marini chathagadaba state level annual SNA Sports and Cultural Meet 2025 ngasidagi tagyal da leiba sai NERC da hogdokre Train Nursing Association of India amadi Student Nurses Association of India anina khusan raga pangthokiba thoram aduda tongan tongan ba mafum kya degi saruk yakiba mahiroi kana mars part chatke Nurse Association of India Manipur State Branch ki President N Tangbina ngasidagi hauduna pangtholeba event sing asida mai paktuna makok mathang taraba mahiro sing national level ge thakta mapan leipak singda thaduna saruk yahangane tongan tongan ba event singi sanaba sida 100 meter 400 meter race long jump high jump amadi volleyball sing yauri haike Kanglai Yellow Sengak Amadi Yorbung Youth Club na Sinduna First State Level 9S Side Open Village Wide Social Awareness Trophy 2025 Masidagi Yorbung High School Ground da Saumbung GPG Jila Parisad Y Ibohal Kanglai Yellow Sengak ki President N Sanahal Yorbung Youth Club ki President L Punsiba Meitei Amadi Masak Nabami kan saruk yaduna hokdokre Tauram aduda Kanglai Yellow Sengak Amadi Yorbung Youth Club ki President na aikoi gi miyam asi awareness yamna watpana mana thokpa pangtokda tawbugi mami yamna sauna tabana tha amarop chathagadaba football tournament asida nimit khudingi lamdam asigi akhang ahising kauduna sanaba haudringaida miyamda awareness ke tharamsu pangthokani haike mase tung koina koi sinma ngamasu miyamnasu puning thokot piyo amadi aikoi gi magai yasongi sanabada phawribisi koi malem sakta je koi gi sanabasina ne maramduna sanabagi asigum balakpa sidadi mayam punasu sagot piyo aduga koi makhata nasu koi kanglei yawon sangak siga koi punna samin na bayana ba koi apaba lambi adi sanabada buero amma ngamba thakta koi punna samina gina bi wakal please Delhi da May Kungamapanagi June Ama Fawa Pangtoko da National Sub Junior Amadi Junior Powerlifting Men and Women Championship Amasung National Deadlift Men and Women Championship da Saruk Yaruna ba Manipur gi Nupa Sanroi Mapan Amasung Nupi Sanroi Nipan Powerlifting Association Manipur na Khankre TS Premozit na Coach NG Kunja Bihari na Team Manager Wegani Haide
Tara Suba TS Kumar Singh Memorial 9 Side State Level Football Tournament ke ngasi sanakiba ani suba quarter final match ta yada Kangsobi Mapalna Lairenbi FC Leimapopombo penalty shoot out ta goal manga ahumda maithiba piduna semi final sangkre. Third Mepakpi Memorial Trophy 2025 9 Side State Level Men's Open Football Tournament ki ngasi sanakiba match singda MFCC Wangjingna 786 Sporting Club Kairangbo goal ani amada thoikre Endeavour FC Wangjingna PKFC Sector bu goal ahum sinoda thoikre Sangai Yumpam FC na Wangjing United FC bu goal ani sinoda thoikre. Multiplex Playground Tian Thada Chathari Batakwa Trophy ngasi sanakiba match singda Kangleipak Parina 13 star yada Hanga Bopo goal ahum amada thoikre ani suba match ta Bukau FC amade Maita Marin Kul goal amamam sanaduna draw satkre. Hauzik loishalakpada ngasi gi maru ba pau amukahna. Imphal da ngasi thunglakiba BJP Northeast Incharge Sambit Patra Chuchanpurda saluraba matungda hanagi Chief Minister N Biren amade Speaker TS Saita Brataga unakre. Imphal Hotel da NPF amade BJP ge MLA Singa unaraba matungda Raj Bhavan da Manipur ge Governor ga unakre. Nungaina daba kaya thadok na duna amatu oina punsin duna lengak ama seminasi haina MLA Laurimam Rameswar na phongdokre. Tadubi kendra ki by election ki damak ngasi final photo electoral roll phongkre. Amasung Khelo India Youth Games da Manipur na judo masana da silver ama bronze ama laure. Ngasigi damak tadi ISTV dan sandok sabah Manipuri pau sumatang aswada tian sinjari miyeng tabiri ba mayam puna mapusu amukahna kurum dari.